Khutlai Pairaga Chatpa Shing Kupna Yengshin-Gadabani Haida Central Reserve Police Force CRPF के Director General GP Shing na phongdoraklei haukiba thangja numita pangthokiba CRPF के personnel singa interact tawnabagi thoram amada wafam asi mahakna phongdokibane thoram adugi video amada mahakna hai lenga ka awangba thaki wari kaya sanaduna CRPF na lawgadaba thodang sing matangda kupna khanare lakadawriba chahi amadage ama makhai romgi matam asida Manipuri awanba amade soidana laklagani haibagi thajaba leire makuta Khutlai Pairaga aran ahui tawriba sing ase kupna yengshinba change CRPF ki personnel singna mathau ningthina pangthokadabane maduda thorakpa khudingmak thengnanaba khongfam chena leple CRPF ki personnel singna mathau tawbagi damak legal action lakani haibagi waningai oide haina mangna haike the Hindu pauchegi report amana hai Director General GP Singa pau faunabada video adu CRPF ki internal purpose ke damakne adum oinamang video adu social media da pangtakna sandorakpa thengnare video aduda mahangna phongdokliba wafam sing adu CRPF ki personnel singda mathau ningthina tawnaba amade Khutlai Pairaga aran ahui tawriba singi mathakta matik chab action lawkhatnaba pawtak pikibani haire video aduda Director General GP Singna hai hauzik Manipuri oiriba phibam asida makhal ani thokna yengba yai makhal ani adude Khutlai Paiba singi issue amade law and order gi issue ani asine Manipuri oiriba phibam ase lakshinaba honabada CRPF ne state police ka coordinate tawduna khongthang kaya paikhanaba honare strategy asigi matung ina irang ama thokchingaida source dage irang thinghaunaba honagadabane marak asida civilian area da Khutlai Paidra chatliba sing ase thingnaba honagadabane ahanbada jaksin wa matik chana thamgadabane madu fawbada handrabade force sizinabada athingba leite haina mahangna phongdokhe उच्चतम लेवल पर हम लोगों ने डिस्कशंस किए हैं और सीआरपीएफ की अपनी रिक्वेस्ट पर सरकार ने अभी फिलहाल 2 बटालियन कोबरा यहाँ देने का निर्णय लिया है और भी हमने बहुत सारी बातें सरकार को बताई है। मैं अभी कहना नहीं चाह रहा क्योंकि जैसे जैसे हो जाएंगे आप लोगों को पता चलता जाएगा कि किस प्रकार से हम लोग सीआरपीएफ और सीआरपीएफ के लिए होगा तो अन्य बलों को भी उसका लाभ मिलेगा। किस प्रकार से हम एक ऐसा सिचुएशन क्रिएट करें कि मणिपुर में हमारे जितने भी साथी यहाँ पोस्टेड हैं उनको किसी प्रकार से ये न लगे कि वो ऐसे एरिया में पोस्टेड है जो डिफिकल्ट है लेकिन उनको वो सब सुविधाएं नहीं मिल रही जो बाकी एरियाज में मिल रही है। मुझे आशा है कि आने वाले 1 से 1.5 महीने के बीच इसमें सब्सटेंशियल चेंज होगा।